ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯧꯕꯤꯔꯁꯤꯀꯣ ꯑꯗꯨꯒ ꯁꯤꯡꯍ ꯔꯥꯁꯤ ꯃꯇꯨꯡ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯤꯊꯍꯧꯔꯤꯕ ꯉꯩꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯄꯛꯑꯒꯦꯀꯣ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯥꯏꯅ ꯀꯥꯔꯗꯁꯦ ꯇꯣꯠꯄꯤꯔꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯗꯨ ꯁꯟꯗꯣꯛꯄꯤꯔꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗꯒꯤ ꯀꯥꯔꯗ 5 ꯂꯧꯊꯣꯛꯄꯤꯔꯁꯦꯀꯣ 1 2 3 4 5 ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ 5ꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯀꯥꯔꯗꯁꯦ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯃꯦꯁꯦजेसꯁꯦ ꯀꯩꯀꯩ ꯂꯥꯛꯀꯦꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯇꯦꯔꯣ ꯀꯥꯔꯗꯀꯤ ꯁ꯭ꯄ꯭ꯔꯦꯗꯁꯦ 5 ꯂꯧꯊꯣꯛꯑꯦ ꯁꯤꯗ ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯆꯦꯜꯂꯦꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯂꯤꯗꯔship ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯗꯣ ꯃꯣꯏꯗ ꯑꯗꯣ ꯃꯀꯣꯛ ꯆꯤꯡꯉꯒ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯏꯒꯜꯂꯦ ꯑꯗꯨꯒ ꯈꯔꯁꯨ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯐꯠꯇꯕꯔꯣꯝꯗ ꯅꯠꯇꯕ ꯆꯥꯎꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯀꯣꯟꯐꯤꯗꯦꯟ ꯌꯥꯝꯅ ꯂꯩꯕꯗꯣ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯣꯟꯐꯤꯗꯦꯟ ꯂꯩꯕ ꯃꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯦꯅꯔꯖꯦꯇꯤꯛꯁꯨ ꯑꯣꯏꯌꯦ ꯀ꯭ꯔꯤꯌꯦꯇꯤቭ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯑꯣꯞꯇꯤꯃꯤꯁꯇꯤꯛꯁꯨ ꯑꯣꯏꯀꯣ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏꯗꯤ ꯀꯩ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯂꯥꯁ ꯌꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯃꯤꯉꯩꯒꯤꯅꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯦꯅ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯈꯔ ꯑꯃ ꯆꯥꯟꯅꯒꯅꯤ ꯈꯔ ꯑꯃ ꯆꯥꯟꯅꯗꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯑꯅꯝꯕꯅ ꯑꯗꯨꯝ ꯆꯥꯟꯅꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯖꯦꯅꯔꯦꯜ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯂꯥꯁ ꯌꯔꯁꯦ ꯌꯥꯝꯅ ꯀꯟꯐ꯭ꯌꯨಷꯟ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯀோ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯁꯦ ꯌꯥꯝꯅ ꯀꯟꯐ꯭ꯌꯨಷꯟ ꯂꯩꯈꯤꯕ ꯏꯊꯟꯗ ꯇꯣꯉꯥꯟꯅ ꯂꯩꯅꯤꯡꯕꯒꯨꯝꯕ ꯑꯗꯨꯒ ꯏꯁꯥꯗ ꯑꯀꯤꯕ ꯆꯤꯡꯅꯕ ꯃꯌꯥꯝꯁꯤꯅ ꯀꯩꯝ ꯇꯧꯕ ꯉꯝꯈꯤꯗꯕꯗꯣ ꯋꯥꯈꯜꯁꯦ ꯄꯨꯔꯥ sida yung ko ahambagi nupi se hari sida mi ama lai che loina punjhallaga ma se mamit managa se loina punjhallaga hari thauri ne yeshallaga nakan nakan sida keno akoi gi loina samban khajallaga thambagi type ta ma tauri se ado si se haukiba hai tare ko haukiba gi card haina haira se sida koina past ko sumaina laiye haidi yamna wakan ga ithok thok tabado budi losing ga loina phakchanbagi type ta ko mamang chahi se ado si se akoina sigi card se sida leire ko mamang chahi gi se aduga present se hanadagi hairodi phare ko adu tarago jo halisu khatang haidi present se da haidi akoi gi chinta gumba to anxiety gumba leiba hai tare ko khara leiye aduga sida haidi nangna kai gumba wa lotpa hai tare ko samna hairabado ko nana kai gumba haidi mingonda kai no ma haidi ai ga naknaba mi amada hai tare ko aina wa se lotlaga thame adu duna haidi ai se adu wa do haido ogadi aingonda kari soirakadage kholakadage haibagi adumaina dum khanjanbado yamna haidi adu sida khanjanbase sida haise nangdo lale haina khangano hai sida hai ko karchina hai se adu si khanjanbasina amuk hena nangonda sopchangani aduga haidi lena oirakani hai ko sida adu sida hai guidance hairagadi loima kautho loima thadokro haidi keno leiba kholiba mayamdo wakhan do hai tare ko koi gi sida hai samna harabada akoi gi thoughts se hai tare ko haidi replace that negative thoughts with positive thought and haje akoi gi negative thoughts mayam te loina lothok piraga kok sidai ko aduga positive thoughts mayam se fill tawbirase ko haidi sida wakhan sida hai tare ko adu sida aina mathang sida hai sida change la agadi mathang loina phajana lakani ko
ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯕꯤꯔ ꯒꯥꯏꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯑꯐꯕꯗ ꯈꯟꯕꯤꯔꯣꯀꯣ ꯁꯥꯏ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯈꯣꯠꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯦꯔꯤ ꯐꯣꯔꯋꯥꯔꯗ ꯇꯧꯔꯒ ꯄꯨꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯥꯔꯠꯁꯤꯗ ꯌꯦꯡꯀꯥꯟꯗ ꯑꯃꯨꯛ ꯃꯊꯪꯁꯤꯗ ꯁꯤꯗꯤ ꯄꯣꯖꯤꯇꯤቭ ꯀꯥꯔꯠ ꯑꯃ ꯑꯣꯏꯀꯣ ꯁꯤꯁꯦ ꯁꯤꯗ ꯌꯦꯡꯀꯥꯟꯗꯗꯤ ꯀꯥꯔꯠꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯗꯒꯤ ꯀꯩꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯀꯜꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯀꯜꯁ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯦꯔꯣꯒꯤꯗ ꯒꯣꯜ ꯀꯣꯏꯟꯁꯀꯤ ꯇꯥꯏꯞꯇ ꯇꯧꯕꯁꯦ ꯑꯗꯣ ꯁꯤꯗ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯗꯤ ꯏꯟꯀꯝ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯔꯒꯗꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯗꯤꯁꯤஷꯟꯗꯨꯒꯤ ꯃꯥꯒꯤ ꯃꯍꯩꯗꯣ ꯁꯣꯏꯗꯅ ꯐꯪꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯁꯨ ꯌꯥꯝ ꯐꯖꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯨꯕꯤ ꯀꯔꯤ ꯀꯔꯥ ꯌꯥꯎꯔꯤꯀꯣ ꯀꯥꯔꯠꯁꯤꯗ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯑꯩꯅ ꯍꯥꯏꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁ꯭ꯄ꯭ꯔꯦꯗ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯖꯒꯥ ꯑꯃ ꯊꯝꯃꯦ ꯖꯒꯥꯁꯦ ꯀꯩꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯑꯩꯒꯤ ꯅꯦꯒꯦꯇꯤቭ ꯄꯣꯏꯟꯠꯁ ꯀꯗꯥꯏꯗꯅꯣ ꯀꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯁꯦꯝꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯇꯦꯝꯄꯔꯦꯟꯁ ꯀꯥꯔꯠ ꯍꯥꯏꯅ ꯑꯃ ꯂꯥꯛꯑꯦꯀꯣ ꯇꯦꯝꯄꯔ ꯍꯥꯏꯔꯒꯗꯤ ꯑꯁꯥꯎꯕꯅꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯀꯣ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯁꯥꯎꯕ ꯐꯥꯗꯧ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯥꯎꯒꯅꯣꯅ ꯍꯥꯏ ꯁꯤꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯀꯥꯏꯕ ꯑꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯁꯥꯎꯕꯗꯣ ꯐꯥꯗꯧ ꯕꯦꯂꯦꯟꯁ ꯇꯧꯑꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯥꯎꯕꯒ ꯑꯩꯒꯤ ꯊꯕꯛꯇꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐ꯭ꯔꯤꯡ ꯅꯧꯅ ꯁꯥꯎꯒꯠꯄ ꯍꯥꯏꯇꯥꯔꯦ ꯃꯐꯠꯇ ꯁꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯀꯣ ꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯆꯦꯟꯖ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯤꯁꯤꯡꯁꯦ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯣꯅ ꯍꯥꯏꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤꯗꯁꯨ ꯂꯥꯁꯀꯤ ꯀꯥꯔꯠꯁꯤꯁꯨ ꯍꯥꯏꯔꯤꯀꯣ ꯂꯥꯁꯀꯤ ꯀꯥꯔꯠꯁꯤꯗꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯌꯣꯀꯣ ꯊꯕꯛ ꯍꯣꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯒꯅꯣ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡꯁꯦꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯔꯤ ꯔꯥశꯤꯒꯤ ꯑꯣꯏꯒꯗꯕꯅꯣ ꯍꯌꯦꯡꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯌꯥꯝꯁꯨ ꯆꯥꯅꯩꯌꯦ ꯈꯣꯠꯂꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯗ ꯊꯦꯡꯛ ꯌꯨ